ꯂꯝꯄꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯍꯩꯔꯣꯛꯄꯥꯠ 2 ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯍꯥꯏꯅ ꯂꯩ ꯃꯁꯤ ꯂꯝꯄꯥꯛꯁꯤ ꯄꯥꯛ ꯆꯥꯎꯋꯦ ꯑꯗꯒꯤ ꯃꯁꯤꯗ ꯁꯟ ꯌꯥꯝ ꯂꯩꯌꯦ ꯁꯟ ꯂꯩꯔꯕꯅꯤꯅ ꯁꯟ ꯃꯊꯤ ꯃꯌꯨꯡ ꯃꯌꯥꯝ ꯆꯥꯏ ꯃꯁꯤ ꯑꯩꯅ ꯇꯥꯁꯤꯟ ꯈꯣꯞꯆꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯄꯩꯁꯜꯂꯒ ꯃꯗꯨ ꯍꯥꯔꯒ ꯑꯣꯟꯗꯅ ꯑꯩꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯨꯁꯨ ꯀꯥꯟꯅꯕꯅꯤ ꯃꯗꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯣ ꯑꯩ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯂꯩꯀꯥꯏꯒꯤ ꯔꯥꯖꯅꯤꯇꯤꯗ ꯄꯨꯀꯛ ꯆꯪꯁꯜꯂꯒ ꯋꯥ ꯉꯥꯡꯕ ꯏꯆꯦ ꯑꯃ ꯂꯛ ꯇꯥꯟꯅꯕꯤ ꯅꯨꯡꯁꯤꯕꯣꯏ ꯀꯔꯤꯑꯣꯏ ꯉꯥꯡꯕ ꯀꯩꯅꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯗꯤ MLA ꯁꯨ ꯚꯣꯠ ꯂꯦꯞꯄꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯟꯊꯤ ꯄꯨꯜꯂꯦꯞꯄꯦ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏ ꯏꯆꯦ ꯑꯩꯗꯤ ꯁꯟꯊꯤꯁꯤ ꯌꯣꯜꯂꯒ ꯆꯦꯆꯥꯏ ꯆꯥꯏꯔꯤꯅꯤꯅꯦ ꯏꯆꯦ ꯆꯦ ꯆꯥꯏꯌꯦꯕ ꯑꯩꯁꯦ ꯍꯦꯛ ꯗꯤꯕꯂꯞꯃꯦꯟ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯆꯦ ꯅꯝꯕꯗ ꯑꯩ ꯄꯩꯁꯥꯁꯤ ꯁꯟꯊꯤ ꯌꯣꯜꯂꯒ ꯆꯦ ꯅꯝꯃꯦꯅꯦ ꯆꯦ ꯍꯥꯏꯕꯗ ꯏꯆꯦꯗꯣ ꯈꯔ ꯈꯛꯇꯛꯅꯩ ꯑꯣꯖꯥ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯆꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤ ꯃꯃꯥꯡꯗ ꯏꯂꯦꯛꯁꯟꯁꯤ ꯐꯖꯅ ꯂꯦꯞꯄꯤꯔꯦꯅ ꯄꯥꯎ ꯇꯥꯏ ꯀꯔꯝꯕ ꯏꯂꯦꯛꯁꯟꯁꯤ ꯂꯦꯞꯄꯤꯔꯛꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤꯔꯛꯑꯒꯦ ꯑꯗꯨꯒ ꯏꯂꯦꯛꯁꯟꯁꯤꯡꯁꯦ ꯃꯃꯥꯡꯗ ꯂꯦꯞꯈꯤꯕ इलेक्शनसिगा हनक्की लेपकेन खनबिरेब इलेक्शनसिगा अनिसि खेनबा लेबिब्रा करी वाखंदगी ममांगिना लेपिबना हनक्कीना करी वाखंदा चप मानबिब्रा हाबखन जाना उप्पीगिबो तुपीदो कोई अदुगी तुपीसी हौजिकि बाजारदा गैदा नुंसा हेड काना थोलगा याम मयांगी अपामगे कनो याम लेरे हातारे अदुगी ड्रेसिंग की स्टाइल सी जाना तोबीगिब्रा कमाय मैं मुख्रमजरी अदम येंगिरिबसे पीके चैनल पथामिनसी कमिनसी चैनल असेना दुगुंबा कोई कैंडिडेट अमखक अमतंग उनबिरो हदने याम कन्ना याम तत्तना मयाम हाबिरकपा तसेंबगी दे मयाम पांबिरिबदो हारिब कैंडिडेट तुगी पुंसी वरीगी मतंगदा अमतंग हंगिरो हदने एगोंदा कमेंट याम पिबिरकपा दुगी मतंगदा उनजनबगी दमकता मतम खरा कायथोक पिनबगी दमकता सो चैनल असेने याम कन्ना होनजदुना ngasi कोगी मांगदा लेबिरिबा हंदकी इनर मणिपुर पार्लियामेंट्री सिगी इलेक्शन सिदा इंडिपेंडेंट की मेरे ओरिबा मयामना अदुमति याम पामनरिबा कैंडिडेट अमसु ओरिबा थवान डिस्ट्रिक्ट की हैरोक पाटो कोगी पुजारी सिथेक मेरके पुजारी सिथेक सिदगी मागी हरोकफम ओरिबा अदुना मिंगोन पंजरबदा मरांगथेम तोतोम सना नोंसाबा हाइदो खंगनरिबा कोगी कैंडिडेट जासिगा उनबगी तंजादो मयामगी अपामगी मतुंग इना मयामना खंगमिनिंगनिबा इंगोंदा हंगिरखिबो वाहंग क्यादो हंजनबगी दमते कोई नेंगसेंदुना लेरे अहानमतदा जाबो चैनल सिगी मकेरिगी ngakhtang unajanaबगी तंजाम पिबगी दमकता जाबो अहानबदा इकाय खनबो चरे mayam pudum bo khomjari अदो अहानबदा जागी मिंग अमदी अइनदि चौराप खर हाइजरे अदुबो जागी चिन्नगी हाइतारे मिंग अमदी लेफम मयामसे थोदो हिदोना खंगनरबो ngakani मिंग अमदी लेफम अमदी अंगांग ओरिंगेदगी हौरखिबा पुंसी वारी की मतंगदा खरा अहानबद खितंग थंबियो ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕ ꯑꯩꯍꯥꯛ ꯍꯩꯔꯣꯛꯄꯥꯠ 2 ꯃꯩꯔꯀꯩ ꯄꯨꯖꯥꯔꯤ ꯆꯤꯊꯦꯛꯇꯒꯤꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛꯀꯤ 53 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 1 इनर मणिपुर पार्लियामेंट्री कंस्टिट्यूएंसीसिदा अयहाक इंडियन ओइजबा अखोई सेरेन आई इसागी सेरेन नंबर 4 नि आईगी सिंबोलना कोट जेकपा फ्रीकोट अदु अखोई कैंडिडेट तरुक बिलेपमिनबने तरुक सि मनुंगा आई सेरेन नंबर 4 नि सुमाइना लेबसिदा आईगी हौरकपसि आई आंगांग ओरिङैदगी आईसी प्राइमरी लेवल दा इनौनौना ऐसी करीगुंबा मतम चाफान ताथुकसगेबको याम सांग्रो इतिहास अमना कमाय हरोपनरगा आहान बांगांगी सरोसरा बिंगलियो तमपनिना सरोसरा तंबगी क्लाससिदा ऐसी परखा था मतमनो ओजासिंगना मीबु इहनबा यादे सिनबा यादे कनागुमदि आइना तौबदा ऐसी अदुमाइना कनाबजु हन जेंगदे सिनजु सिनदे आइसो आइते इदब यादना ओजाने इवबदा ऐसी छोरो का सरागा चुम्ब्रा खंदी अतैदी सिनो अत कोले स्लेपना इ कोलो चोक अखोई कंग्रू न इ कंग्रू का स्लेप का अदुगा ओजासिदा परखान लोइ पिने अदुगा इमानम सिंगिदि अई जो लाए
ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯑꯦ ꯑꯩꯁꯨ ꯏꯕꯤꯌꯦ ꯃꯣꯏ ꯅꯥꯀꯟꯗ ꯈꯪꯉꯤ ꯑꯗꯨꯒ ꯃꯣꯏꯅ ꯃꯥꯏꯁꯤ ꯏꯌꯥꯝꯕꯁꯤꯡꯅ ꯏꯔꯤꯁꯤ ꯂꯧꯔꯒ ꯑꯣꯖꯥꯗ ꯄꯤꯔꯨ ꯅꯪꯒꯤ ꯑꯍꯥꯡꯕ ꯄꯤꯔꯝꯃꯨ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯩ ꯑꯣꯖꯥꯅ ꯆꯩꯌꯦ ꯌꯥꯗꯦꯅ ꯑꯩ ꯑꯗꯨꯝ ꯁꯨꯡꯂꯧ ꯂꯧꯗꯦ ꯃꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯩ ꯑꯇꯩ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯤ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯒꯥꯔꯖꯤꯌꯥꯟꯅ ꯏꯕꯗ ꯆꯠꯂ ꯆꯠꯂ ꯄꯤꯔꯨꯏꯌꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯥꯁ ꯇꯧꯏ ꯑꯗꯣ ꯑꯩꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩ ꯄꯔꯈꯥꯏꯗꯨꯕꯨ ꯐꯦꯜ ꯍꯥꯏꯕꯗꯤ ꯑꯩ ꯀꯥꯏꯗꯅ ꯁ꯭ꯀꯨꯜꯗ ꯁꯨꯡꯆꯠ ꯆꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯣꯅ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯏꯔꯒ ꯊꯣꯡꯒꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯪꯈꯣꯡ ꯑꯃ ꯂꯩꯌꯦ ꯁꯂꯝ ꯈꯣꯡ ꯍꯥꯏꯅ ꯆꯍꯤ ꯆꯍꯤꯒꯤ ꯇꯧꯕꯤꯕ ꯃꯤꯅ ꯁꯤꯠ ꯅꯥꯟꯕ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯂꯧꯊꯣꯛꯈꯤꯕꯒꯤ ꯁꯤꯠ ꯅꯥꯟꯕ ꯃꯁꯤꯗ ꯑꯩꯅ ꯁꯥꯟꯅꯗꯅ ꯎꯆꯦꯛ ꯀꯥꯞꯇꯅ ꯅꯥꯎꯔꯤ ꯀꯥꯞꯇꯅ ꯂꯩꯔꯒ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯀꯥꯟꯗ ꯑꯩ ꯂꯥꯏꯔꯤꯛ ꯍꯧꯗꯣ ꯄꯥꯏꯔꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯊꯥꯔ ꯆꯪꯕ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯗ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯁꯨꯡꯇꯝ ꯇꯝꯃꯛꯇꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯀꯥꯟꯗ ꯀ꯭ꯂꯥꯁ 3ꯁꯤ ꯇꯝꯕꯉꯥꯏꯒꯤ ꯃꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯎꯔꯀꯥꯟꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯅ ꯇꯦꯟꯅ ꯋꯥꯔꯤꯁꯤ ꯂꯤꯔꯒꯦ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯤ ꯇꯝꯅꯤꯡꯗꯅ ꯌꯨꯝꯗꯒꯤ ꯄꯩꯁా ꯍꯨꯔꯥꯜꯂꯒ ꯃꯤ ꯄꯔꯈꯥꯒꯤ ꯂꯥꯏꯔꯤꯛ ꯄꯔꯈꯥ ꯂꯣꯏꯅꯔ ꯄꯔꯈꯥꯏꯗꯣꯛꯅꯕ ꯂꯥꯏꯔꯤꯛ ꯂꯩꯅꯕꯁꯤꯗ ꯑꯩꯁꯨ ꯆꯠꯇꯅ ꯂꯥꯏꯔꯤꯛꯁꯤ ꯂꯩꯌꯦ ꯌꯣꯟꯕ ꯃꯤ ꯊꯤꯔꯒ ꯀ꯭ꯂꯥꯁ 3ꯒꯤ ꯂꯥꯏꯔꯤꯛꯁꯤ ꯀꯗꯥꯏ ꯂꯩꯕꯅꯣ ꯂꯥꯏꯔꯤꯛ ꯑꯃꯟꯕ ꯃꯤꯅ ꯇꯝꯃꯝꯕꯗꯨ ꯌꯣꯟꯊꯣꯛꯅꯩꯌꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨ ꯑꯩ ꯂꯩꯔꯨꯔꯒ ꯊꯝꯃꯤ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯣꯏꯅꯤ ꯑꯩ ꯃꯤꯡ ꯆꯟꯗꯣꯏꯅꯦ ꯕꯕꯥꯈꯣꯏ ꯄꯨꯔꯒ ꯆꯠꯂꯦ ꯁ꯭ꯀꯨꯜꯗ ꯑꯗꯒꯤ ꯍꯦꯗ ꯃꯥꯁꯇꯔꯗꯨꯅ ꯍꯥꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯗꯣꯏꯅꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯄꯥꯁ ꯇꯧꯔꯦ ꯃꯥꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯔꯛꯄ꯭ꯔꯥꯅ ꯍꯥꯏ ꯌꯥꯎꯗꯦꯅ ꯍꯥꯏꯔꯦ ꯀꯥꯏ ꯇꯝꯃꯝꯃꯦ ꯁꯤꯗꯤ ꯇꯝꯃꯝꯕꯅꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯝꯕ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯌꯥ ꯇꯝꯗꯧꯕ ꯁꯤꯗꯤ ꯃꯃꯥꯡꯒꯤ ꯅꯪꯅ 3 ꯇꯝꯕꯗꯤ 4 2ꯒꯤ ꯁꯥꯔꯇꯤꯐꯤꯀꯦट ꯌꯥꯎꯒꯗꯕꯅꯤ ꯌꯥꯎꯗ꯭ꯔꯅ ꯅꯪ ꯁꯤꯗ ꯀꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯍꯦꯗ ꯃꯥꯁꯇꯔꯗꯨꯅ ꯑꯗꯨ ꯍꯥꯏꯔꯒ ꯄꯨꯔꯥ ꯀꯦꯟꯁꯦꯜ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯏꯁꯇꯥꯐ ꯌꯥꯎꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏꯕ ꯑꯣꯏꯕꯗꯨ ꯃꯥꯏ ꯉꯥꯡꯅꯅꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯣꯖꯥ ꯃꯇꯝꯗꯨꯒꯤ ꯑꯣꯖꯥ ꯀꯨꯜꯂ ꯀꯧꯕ ꯑꯃꯅ ꯇꯦꯁ ꯇꯧꯋꯤ ꯑꯩꯉꯣꯟꯗ ꯇꯦꯁ ꯇꯧꯀꯥꯟꯗ ꯃꯣꯏꯅ ꯄꯤꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕꯗ ꯑꯪꯀꯅꯤ ꯑꯩꯗꯤ 1 2 3ꯁꯨ ꯀꯔꯤꯝ ꯃꯤꯠꯁꯤꯗ ꯇꯟꯗꯟꯅꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯃꯌꯦꯛꯁꯦ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯇꯤꯟꯁꯤꯟꯕꯒ ꯈꯥꯏꯗꯣꯛꯄꯒ ꯄꯤꯕ ꯑꯃ ꯇꯧꯏ ꯇꯤꯟꯁꯤꯟꯕ ꯍꯥꯟꯅ ꯄꯤꯕ꯭ꯔꯥ ꯑꯗ ꯁꯤ ꯉꯝꯕ꯭ꯔꯥꯅ ꯑꯗꯒꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄ ꯑꯃꯨꯛ ꯄꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯪꯗꯦ ꯍꯩꯇꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯅꯪ ꯁꯤꯁꯤ ꯏꯁꯤ ꯄꯥꯕ ꯊꯣꯛꯄ꯭ꯔꯥꯅ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯏꯔꯒ ꯄꯤꯕꯗ ꯑꯩ ꯃꯌꯦꯛ ꯈꯪꯗꯕꯅꯤꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯇꯔꯪꯅꯦꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯄꯥꯕ ꯊꯣꯛꯇ꯭ꯔꯗꯤ ꯃꯌꯦꯛ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯤ ꯑꯣꯖꯥꯁꯤꯡꯅ ꯈꯪꯕꯅꯤꯅ ꯃꯌꯦꯛ ꯑꯃꯨꯛ ꯍꯪꯉꯤ ꯅꯪ ꯀꯣ ꯏꯕ ꯍꯩꯕ꯭ꯔꯥꯅ ꯍꯥꯏ ꯏꯕꯗꯤ ꯍꯩꯇꯦ ꯌꯦꯡꯗꯕꯤ ꯏꯕ꯭ꯔꯥ ꯍꯩꯇꯦꯅ ꯍꯥꯏ ꯑꯗꯨꯒ ꯄꯥꯕꯗꯤ ꯍꯩꯌꯦ ꯁꯤꯅꯦꯕ ꯂꯩꯇꯣꯟꯗꯗꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯁꯣꯔꯁꯥꯗꯤ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯦ ꯁꯣꯔꯁꯥꯁꯨ ꯐꯥꯗꯤ ꯐꯥꯏ ꯏꯕ ꯍꯩꯇꯦꯕ ꯇꯔꯪꯅꯦꯕ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦꯅ ꯂꯣꯏꯔꯦ ꯁ꯭ꯀꯨꯜ ꯇꯝꯍꯟꯗ꯭ꯔꯦꯅ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣই ꯏꯌꯥꯝꯕ ꯑꯃ ꯁ꯭ꯀꯨꯜꯗꯨꯗ ꯄꯨꯏꯌꯦꯕ ꯃꯤ ꯃꯧ ꯏꯌꯥꯝꯕꯁꯤꯅ ꯁ꯭ꯀꯨꯜꯗꯨꯗ ꯄꯨꯕꯗ ꯈꯪꯉꯤ ꯂꯥꯏꯔꯤꯛ ꯁꯨꯡꯍꯩ ꯍꯩꯇꯕ ꯑꯩꯉꯣꯟꯗꯩꯅ ꯍꯩꯇꯕ ꯐꯥꯎꯕ ꯃꯤꯡ ꯆꯟ ꯂꯩꯔꯝꯃꯦꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯩꯗꯤ ꯄꯔꯈꯥ ꯊꯝꯗꯥꯏ ꯑꯗꯨꯋꯥꯏ ꯀꯥꯔꯛꯇꯦ ꯑꯗꯩꯗꯤ ꯅꯣꯡꯃ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯑꯣꯖꯥ ꯑꯣꯏꯔꯤꯁꯤꯅ ꯀꯧꯏ ꯑꯣ ꯅꯪ ꯂꯥꯏꯔꯤꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏ ꯅꯪ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯥꯏꯔꯤꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯂꯩꯔꯤ ꯄꯔꯧ ꯍꯥꯏꯅ ꯄꯔꯛꯑꯦ ꯑꯗ ꯑꯩꯗꯤ ꯈꯪꯗꯦꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯌꯦꯡꯗꯨꯕ ꯄꯨꯔꯛꯄꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯏꯕꯁꯨ ꯍꯩꯇꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯄꯥꯏꯔꯒ ꯄꯨꯟꯅ ꯄꯨꯔꯛꯑꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯣꯖꯥꯁꯤꯅ ꯑꯗꯨꯝ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯏ ꯂꯥꯛꯄꯗꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯗꯨ ꯃꯥꯏ ꯃꯇꯨꯡ ꯏꯜꯂꯣꯅ ꯑꯗꯨꯝ ꯏꯜꯂꯦ ꯂꯥꯎ ꯂꯥꯎꯑꯅ ꯑꯗꯩ ꯇꯨꯡꯗ ꯆꯠꯂꯤꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ ꯌꯦꯡꯉꯛꯑꯗꯤ ꯏꯀꯥꯏꯕ ꯃꯥꯅ ꯌꯦꯡꯉꯛꯇꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯄꯨꯐꯝ ꯈꯪꯗ꯭ꯔꯦꯕ ꯁꯣꯝꯗ ꯉꯥꯛꯇ ꯆꯠꯁꯤꯔ ꯀꯩꯅꯣꯁꯤ ꯏꯀꯥꯏꯕ ꯑꯗꯒꯤ ꯑꯩꯁꯤ ꯐꯨꯔꯤꯠ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦ ꯁꯣꯔꯣꯛꯇ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯑꯩꯒꯤ ꯑꯣꯖꯥꯗꯨꯅ ꯏꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯛꯑꯦ ꯂꯥꯏꯔꯤꯛꯇꯤ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯑꯅ ꯍꯥꯏꯕ ꯀꯔꯥꯏꯅꯣꯅ ꯍꯥꯏ ꯑꯗꯩ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯏ ꯀꯥꯟꯗ ꯍꯩ ꯅꯤꯡꯊꯤꯅ ꯄꯥꯏꯌꯨ ꯁꯨꯃꯥꯏꯅ ꯅꯥꯛꯇ ꯄꯥꯏꯍꯜꯂꯦ ꯃꯥꯅ ꯄꯥꯏꯍꯜꯂꯒ ꯑꯗꯨꯝ ꯆꯠꯄ ꯑꯩꯁꯤ ꯏꯀꯥꯏꯌꯦ ꯂꯥꯏꯔꯤꯛ ꯄꯥꯏꯕꯁꯤ ꯍꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯠꯄ ꯁ꯭ꯀꯨꯜꯁꯨ ꯂꯩꯀꯥꯏꯅꯤꯅ ꯄꯨꯂꯤꯁ ꯃꯅꯤꯡꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤ ꯑꯗꯨꯗ ꯑꯣꯖꯥꯁꯤ ꯆꯪꯂꯒ ꯁꯤꯟꯅꯔꯝꯃꯦ ꯃꯥꯅ ꯀꯥ ꯇꯥꯅ ꯑꯗꯒꯤ ꯂꯩꯔꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯁ꯭ꯀꯨꯜꯗꯨꯗ ꯀ꯭ꯂꯥꯁꯇꯨꯗ ꯑꯗ ꯃꯣꯏꯅꯁꯨ ꯑꯩ ꯂꯥꯛꯏꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯅꯦ ꯍꯥꯏꯁꯤ ꯃꯣꯏꯗꯤ ꯈꯪꯕ ꯑꯩꯗꯤ ꯈꯪꯗꯦꯕ ꯀ꯭ꯂꯥꯁ ꯆꯪꯉꯣ ꯆꯪꯉꯦ ꯑꯗꯣ ꯐꯝꯃꯤꯟꯅꯁꯤꯅ ꯃꯣꯏꯅ ꯀꯧꯁꯤꯜꯂꯒ ꯐꯝꯃꯤꯟꯅꯩꯌꯦ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯇꯝꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯕꯅꯤꯅ ꯅꯪ ꯍꯥꯟꯅ ꯑꯗꯣ ꯃꯌꯦꯛꯇꯤ ꯀꯔꯤꯝ ꯍꯩꯇꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕ ꯃꯇꯝ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯤꯗꯤ ꯑꯩ ꯖꯦꯜ ꯂꯩꯔꯀꯥꯟꯗꯗꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯖꯦꯜ ꯊꯝꯃꯝꯃꯦ ꯖꯦꯜ ꯍꯥꯏꯁꯤꯗꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯆꯩꯔꯥꯛ ꯄꯤꯐꯝꯅꯦꯕ ꯖꯦꯜ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯑꯁꯤꯕ ꯃꯤꯒꯤ ꯍꯥꯠꯈ꯭ꯔꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯣ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯆꯩꯔꯥꯛꯇꯤ ꯖꯦꯜꯅꯦꯕ ꯑꯗꯨꯅ ꯖꯦꯜꯗ ꯂꯩꯔꯨꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ
ꯌꯨꯝ ꯄꯨꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦꯅ ꯈꯜꯂꯒ ꯆꯣꯡꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕꯤꯒꯦ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯂꯧ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯕꯟꯗꯣꯛꯄ ꯇꯧꯔꯒ ꯃꯤꯒꯤ ꯂꯧ ꯎꯔꯒ ꯑꯩꯈꯣꯏ ꯂꯩ ꯑꯗꯨ ꯂꯧꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩ ꯑꯗꯨꯝ ꯂꯩ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯇꯩ ꯂꯩꯇꯦ ꯏꯃꯥꯁꯤ ꯃꯌꯥꯝ ꯂꯩꯀꯥꯏ ꯈꯨꯜꯂꯛꯀꯤ ꯃꯅꯥ ꯃꯁꯤꯡ ꯈꯣꯝꯃꯒ ꯀꯔꯕꯥꯔ ꯇꯧꯕ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯏꯃꯥꯅ ꯉꯥꯔꯤ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ ꯄꯨꯏ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯩꯗꯤ ꯂꯝꯄꯥꯛ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯁꯤꯟꯕ ꯅꯦꯁꯅꯦꯜ ꯏꯔꯤꯒꯦꯁꯟ ꯀꯦꯝ ꯀꯥꯏꯅꯀꯣ ꯃꯇꯝꯗꯨꯗ ꯗꯤꯁꯤꯅ ꯁꯦꯟꯊꯪ ꯄꯤꯔꯒ ꯅꯦꯍꯔꯨ ꯌꯨꯕ ꯀꯦꯟꯗ꯭ꯔꯅ ꯁꯤꯜꯂꯒ ꯑꯗꯨꯒꯨꯝꯕ ꯀꯦꯝ ꯀꯌꯥ ꯇꯧꯔꯛꯑꯦ ꯃꯗꯨꯗ ꯑꯩ ꯌꯥꯎꯏ ꯈꯕꯔꯗꯒ ꯌꯥꯎꯔꯛꯄ ꯃꯗꯨꯗ ꯀꯦꯝ ꯇꯧꯗ꯭ꯔꯦ ꯀꯥꯏꯁꯦ ꯍꯦꯛꯇ ꯌꯥꯎꯏ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯋꯥꯏꯗꯒ ꯁꯤꯟꯕꯗ ꯑꯩ ꯑꯗꯨꯝ ꯆꯠꯂꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯅꯨꯃꯤꯠ ꯇꯔꯥꯅꯤꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯦꯝ ꯀꯥꯁꯦ ꯑꯩ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯦꯝꯁꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯄ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯀꯦꯝꯗꯁꯨ ꯑꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒ ꯇꯨꯝꯅ ꯆꯥꯅ ꯑꯗꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯂꯝ ꯇꯨ ꯁꯦꯡꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯍꯩꯅꯔꯛꯄ ꯑꯗꯒꯤ ꯀ꯭ꯂꯕꯅ ꯁꯦꯡꯗꯣꯛꯄ ꯑꯗꯒꯤ ꯍꯩꯔꯣꯛꯇ ꯄꯣꯠꯁꯤꯟ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯂꯝꯕꯤ ꯆꯥꯎꯊꯣꯛꯍꯟꯕ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯡꯊꯣꯔꯛꯇꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯀ꯭ꯂꯕꯅ ꯄꯥꯡꯊꯣꯛꯄ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯡꯗꯩ ꯑꯗꯒꯤ ꯑꯩꯅ ꯑꯣꯔꯒꯅꯥꯏꯁ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯁꯨ ꯑꯩꯅ ꯍꯩꯔꯣꯛ ꯍꯣꯁꯄꯤꯇꯥꯜ ꯁꯦꯡꯗꯣꯛꯄ ꯑꯗꯒꯤ ꯃꯐꯝ ꯄꯥꯕ꯭ꯂꯤꯛ ꯍꯩꯔꯣꯛ ꯕꯖꯥꯔ ꯁꯦꯡꯗꯣꯛꯄ ꯍꯩꯔꯣꯛ ꯇꯨꯔꯦꯟꯁꯤ ꯁꯦꯡꯗꯣꯛꯄ ꯍꯩꯔꯣꯛ ꯇꯨꯔꯦꯟꯁꯤ ꯆꯤꯡꯈꯣꯡꯗꯒꯤꯅ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯂꯣꯟꯅ ꯐꯥꯎꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯅꯍꯥ ꯃꯌꯥꯝ ꯄꯨꯔꯒ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯦꯟꯁꯤꯡ ꯒ꯭ꯔꯥꯎꯟꯗ ꯎ ꯊꯥꯕ ꯑꯩꯅ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯈꯔ ꯇꯧꯗꯨꯅ ꯍꯩꯔꯣꯛꯇ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯣꯆꯤꯡ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯊꯥꯡꯖꯒꯨꯝꯕ ꯑꯃꯗ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯔꯒ ꯃꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯝꯕꯤꯁꯤꯡꯁꯤ ꯎ ꯆꯥꯔ ꯄꯥꯝꯕꯤꯁꯤ ꯄꯨꯍꯜꯂꯒ ꯁꯣꯔꯣꯛꯇ ꯄꯨꯔꯩ ꯆꯠꯄꯤ ꯄꯨꯊꯣꯛꯄ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯔꯦꯀꯣꯔꯠ ꯁꯣꯔꯣꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯒꯤ ꯍꯩꯔꯣꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯗꯣꯛꯇꯔ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯊꯥꯗꯣꯛꯑꯒ ꯍꯥꯡꯉꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯇꯨꯌꯦꯜꯞ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯍꯥꯡꯉꯤꯕ ꯑꯉꯥꯡꯁꯤꯡ ꯀꯧꯁꯤꯜꯂꯒ ꯃꯣꯏꯗ ꯐꯥꯔꯁ ꯑꯦꯗ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯔꯒ ꯑꯩꯅ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯑꯗꯒꯤ ꯃꯗꯨꯗ ꯍꯩꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯐꯥꯔꯃꯥꯁꯤ ꯆꯥꯎꯅ ꯐꯝꯕ ꯃꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯃꯤ ꯋꯥꯠꯇ꯭ꯔꯦ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯆꯦꯁꯤ ꯃꯣꯏꯅ ꯍꯦꯛꯇ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯒꯗꯕꯅꯤ ꯊꯛꯀꯗꯕꯅꯤ ꯍꯦꯛꯇ ꯅꯔꯁ ꯑꯃꯒꯤ ꯃꯊꯧꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯩꯅ ꯁꯦꯝꯂꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯄꯨꯡꯀꯛ ꯆꯥꯎꯗꯅ ꯈꯣꯠꯇꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯤꯔꯝꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯝꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯤꯡꯖꯝ ꯆꯤꯔꯥꯡ ꯂꯝꯗꯁꯨ ꯑꯩꯈꯣꯏ ꯍꯩꯔꯣꯛꯇꯒꯤ ꯌꯨꯝ ꯄꯥꯟꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯐꯥꯔꯃꯥꯁꯤ ꯐꯝꯗꯅ ꯂꯝꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯃꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯑꯩ ꯂꯣꯏꯅ ꯔꯤꯄꯣꯔꯠ ꯂꯧꯋꯦ ꯑꯗꯒꯤ ꯇꯦꯟꯊꯥꯗꯒ ꯑꯩꯒꯤꯗꯤ ꯆꯍꯤ ꯍꯦꯟꯕꯅꯤꯅ ꯃꯥꯁꯤ ꯏꯆꯦꯒꯨꯝꯕꯅꯦ ꯃꯥꯁꯤ ꯑꯗꯨꯒꯨꯝꯕꯁꯤ ꯃꯈꯣꯏꯒꯨꯝꯕꯁꯤꯡꯁꯤ ꯇꯦꯟꯊꯥꯗ ꯃꯥꯅ ꯐꯖꯅ ꯍꯧꯖꯤꯛ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯔꯤꯄꯣꯔꯠ ꯂꯧꯋꯦ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯩꯔꯣꯛꯇꯨꯒꯤ ꯑꯆꯧꯕ ꯐꯥꯔꯃꯥꯁꯤꯁꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯁꯥ ꯃꯎꯁꯨ ꯐꯕ ꯑꯗꯒꯤ ꯃꯁꯥꯅ ꯄꯥꯝꯖꯔꯦ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯆꯪꯈꯤꯕ ꯑꯗꯒꯤ ꯅꯔꯁ ꯑꯣꯏꯈꯤꯕ ꯒꯣꯔꯃꯦꯟꯒꯤ ꯀꯌꯥꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯣꯏꯔꯉꯥꯏꯒꯤ ꯍꯌꯦꯡ ꯃꯣꯏꯅ ꯃꯦꯇ꯭ꯔꯤꯛꯀꯤ ꯄꯔꯤꯈꯥ ꯊꯥꯗꯣꯛꯄ ꯍꯥꯡꯉꯤꯕ ꯃꯇꯝꯗꯣ ꯃꯥꯡꯍꯟꯗꯕꯅꯦꯕ ꯑꯩꯅ ꯑꯗꯨꯒ ꯃꯣꯏꯅ ꯍꯌꯦꯡ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯪꯕ ꯉꯝꯅꯉꯥꯏꯒꯤ ꯆꯠꯈ꯭ꯔꯉꯥꯏꯒꯤ ꯑꯗꯨ ꯃꯣꯏ ꯇꯨꯌꯦꯜꯞ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄ ꯉꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯂꯉꯥꯏꯒꯤ ꯃꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯣ ꯑꯩꯅ ꯍꯥꯞꯄꯤꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯈꯛ ꯁꯤꯟꯕꯗꯨꯇ ꯅꯠꯇꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯍꯥꯡꯕ ꯑꯉꯥꯡꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯗꯨꯃꯥꯏꯅ ꯄꯤꯒꯦ ꯈꯟꯕꯅꯦ ꯍꯩꯔꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯄ ꯀꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯟꯁꯦ ꯄꯥꯏꯔꯒ ꯍꯦꯛꯇ ꯑꯅꯥꯕ ꯎꯒ ꯑꯅꯥꯕꯁꯤꯡ ꯀꯤꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅ ꯑꯗꯨꯗꯩ ꯀꯌꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯂꯩꯔꯦ ꯑꯗꯩ ꯗꯥꯛꯇꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯟꯕꯤꯕ CMOꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯌꯦꯠꯅꯕ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯆꯠꯊꯔꯤꯕ ꯄꯣꯂꯤꯁꯤꯁꯤ ꯃꯦꯗꯤꯀꯦꯜꯒꯤ ꯄꯣꯠꯁꯤ ꯊꯨꯒꯥꯏꯈꯤꯕꯁꯨ ꯂꯩ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯅꯥꯜꯍꯟꯕꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯂꯝꯄꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯍꯥꯏꯅ ꯂꯩ ꯃꯁꯤ ꯂꯝꯄꯥꯛꯁꯤ ꯄꯥꯛ ꯆꯥꯎꯋꯦ ꯑꯗꯒꯤ ꯃꯁꯤꯗ ꯁꯟ
ꯌꯥꯝ ꯂꯩꯌꯦ ꯁꯟ ꯂꯩꯔꯕꯅꯤꯅ ꯁꯟ ꯃꯊꯤ ꯃꯌꯨꯡ ꯃꯌꯥꯝ ꯆꯥꯏ ꯃꯁꯤ ꯑꯩꯅ ꯇꯥꯁꯤꯟ ꯈꯣꯞꯆꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯄꯩꯁꯜꯂꯒ ꯃꯗꯨ ꯍꯥꯔꯒ ꯑꯣꯟꯗꯅ ꯑꯩꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯨꯁꯨ ꯀꯥꯟꯅꯕꯅꯤ ꯃꯗꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯣ ꯑꯩ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯂꯩꯀꯥꯏꯒꯤ ꯔꯥꯖꯅꯤꯇꯤꯗ ꯄꯨꯀꯛ ꯆꯪꯁꯜꯂꯒ ꯋꯥ ꯉꯥꯡꯕ ꯏꯆꯦ ꯑꯃ ꯂꯛ ꯇꯥꯟꯅꯕꯤ ꯅꯨꯡꯁꯤꯕꯣꯏ ꯀꯔꯤꯕꯣꯏ ꯉꯥꯡꯕ ꯀꯩꯅꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯗꯤ MLA ꯁꯨ ꯚꯣꯠ ꯂꯦꯞꯄꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯟꯊꯤ ꯈꯨꯜꯂꯦꯗꯤ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏ ꯑꯁ ꯏꯆꯦ ꯑꯩꯗꯤ ꯁꯟꯊꯤꯁꯤ ꯌꯣꯜꯂꯒ ꯆꯦꯆꯥꯏ ꯆꯥꯏꯔꯤꯅꯤꯅꯦ ꯏꯆꯦ ꯆꯦ ꯆꯥꯏꯌꯦꯕ ꯑꯩꯁꯦ ꯍꯦꯛ ꯗꯤꯕꯂꯞꯃꯦꯟ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯆꯦ ꯅꯝꯕꯗ ꯑꯩ ꯄꯩꯁꯥꯁꯤ ꯁꯟꯊꯤ ꯌꯣꯜꯂꯒ ꯆꯦ ꯅꯝꯃꯦꯅꯦ ꯆꯦ ꯍꯥꯏꯕꯗ ꯏꯆꯦꯗꯣ ꯈꯔ ꯈꯨꯇꯛꯅꯩꯌꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯆꯦ ꯆꯥꯏ ꯌꯥꯎꯔꯤꯑꯕ ꯍꯦꯛ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯑꯃ ꯐꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯎ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯏꯃꯨꯡ ꯄꯨꯕꯗꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯕ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯕꯛ 3-4ꯗ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯇꯥꯔꯤꯕ ꯁꯟꯊꯤ ꯁꯟꯌꯨꯡ ꯃꯌꯥꯝꯁꯤꯡꯁꯦ ꯆꯈꯥꯏꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯟꯊꯤꯁꯦ ꯈꯨꯜꯂꯒ ꯃꯐꯝ ꯑꯃꯗ ꯄꯩꯔꯒ ꯁꯟꯊꯤꯗꯨꯅ ꯈꯨꯟꯕ ꯃꯇꯝꯗ ꯂꯝꯗꯨꯁꯨ ꯅꯥꯜꯍꯧꯔꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯟꯊꯤꯗꯨꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯧꯗ ꯆꯥꯏꯔꯒ ꯍꯧꯖꯤꯛ ꯁꯟꯊꯤ ꯂꯦꯞꯇꯅ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯍꯧꯖꯤꯛ ꯁꯟꯊꯤ ꯈꯨꯟꯗꯦꯗꯅ ꯑꯩꯅ ꯀꯥꯟꯅꯕꯗꯨ ꯎꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤ 10ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯊꯕꯛ ꯄꯤꯔꯦ ꯃꯣꯏꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯁꯦꯟꯗꯨ ꯄꯥꯝꯕꯇ ꯅꯠꯇꯦꯕ ꯇꯨꯡꯗ ꯅꯥꯜꯍꯧꯔꯉꯥꯏꯒꯤ ꯑꯩꯒꯤ ꯃꯇꯧ ꯇꯝꯍꯧꯕ ꯊꯕꯛ ꯐꯪꯗꯕꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯁꯤꯡꯗꯣ ꯇꯧꯖꯍꯧꯔꯉꯥꯏꯅꯤ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯍꯧꯗꯣꯛꯐꯝ ꯅꯥꯏꯕꯅꯦꯕ ꯑꯩ ꯇꯨꯔꯦꯟꯁꯤ ꯅꯨꯡ ꯊꯣꯛꯑꯦꯅ ꯅꯨꯡꯁꯦ ꯑꯩ ꯈꯨꯜꯂꯦꯕ ꯅꯨꯡꯁꯤ ꯈꯨꯜꯂꯒ ꯑꯩꯅ ꯇꯣꯔꯕꯥꯟꯒꯤ ꯃꯇꯥꯏ ꯑꯃꯗ ꯄꯩꯔꯒ ꯊꯝꯃꯦꯕ ꯑꯁꯤ ꯌꯥꯝ ꯋꯥꯡꯅ ꯄꯩꯔꯀꯥꯟꯗꯗꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯔꯛꯑꯦ ꯑꯎꯕ ꯃꯤꯅꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯒꯥꯔꯤ ꯑꯩꯈꯣꯏ ꯍꯋꯥ ꯒꯥꯔꯤ ꯇꯞ ꯂꯣꯠ 2ꯒꯤ ꯆꯥꯡꯁꯦ ꯄꯨꯔꯥ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯂꯦꯞꯇꯕ ꯁꯨꯡꯌꯣꯟ ꯌꯣꯟꯗꯕ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯌꯣꯟꯗꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯀꯥꯟꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯏꯟꯇꯔꯦꯁ ꯑꯃ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯌꯣꯜꯂꯦꯀꯣ ꯑꯩꯁꯦ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯔ ꯊꯦꯡꯅꯗꯨꯅ ꯌꯣꯟꯊꯣꯛꯑꯦꯅ ꯌꯣꯜꯂꯉꯥꯏ ꯅꯠꯇꯦ ꯑꯩ ꯌꯨꯝ ꯁꯥꯗꯣꯏꯅꯦꯅ ꯑꯗꯒꯤ ꯑꯩꯁꯦ ꯍꯥꯎꯁꯤꯡ ꯂꯣꯟꯁꯨ ꯐꯥꯎꯋꯦꯕ ꯁꯔꯀꯥꯔꯒꯤ ꯑꯗ ꯍꯥꯎꯁꯤꯡ ꯂꯣꯟꯁꯤ ꯁꯥꯅꯉꯥꯏ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯍꯥꯎꯁꯤꯡ ꯂꯣꯟꯁꯤ ꯃꯤꯅ ꯄꯩꯁꯥ ꯀꯥꯞꯅꯔꯦ ꯈꯣꯠꯂꯦ ꯍꯥꯏꯁꯤ ꯌꯦꯡꯉꯨ ꯀꯥꯟꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯄꯩꯁꯥꯁꯤ ꯁꯨꯡꯆꯪ ꯆꯪꯗꯕꯅꯦꯕ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯍꯥꯞꯂꯝꯕ ꯌꯥꯅꯤ ꯊꯤꯒꯠꯂꯨ ꯀꯥꯟꯗ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯊꯤꯕ ꯀꯥꯟꯗ ꯌꯥꯝꯅ ꯂꯨꯕ ꯃꯥꯟꯅꯔꯞ ꯆꯠꯄ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ DC ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯁꯤꯡꯁꯨ ꯃꯣꯏ ꯄꯣꯂꯤꯇꯤꯛꯁ ꯑꯩꯒ ꯃꯥꯟꯅꯗꯕꯅꯤꯅ ꯃꯣꯏ ꯂꯧꯊꯣꯛꯅꯔꯒ ꯍꯦꯛꯇ ꯍꯥꯞꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯞꯂꯝꯃꯤꯕ ꯇꯣꯝ ꯆꯥꯎꯕ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯂꯦ ꯄꯩꯁꯥꯗꯨ ꯅꯉꯣꯟꯗ ꯆꯪꯈꯔꯦ ꯑꯩꯒ ꯅꯪꯒ ꯈꯟꯅꯍꯟꯕ ꯃꯣꯏ ꯁꯤꯜꯂꯤꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩ ꯕ꯭ꯔꯦꯛ ꯐꯥꯏ ꯃꯤꯅ ꯁꯠꯇꯣꯛꯑꯝꯃꯦ 9,000 ꯑꯃ ꯊꯣꯛꯑꯝꯃꯦ 10,000 ꯑꯃ ꯊꯣꯛꯑꯝꯃꯦ ꯑꯗꯩꯗꯤ ꯃꯁꯤ ꯊꯤꯡꯉꯣꯅ ꯑꯩꯅ ꯄꯤꯔꯀꯥꯟꯗ ꯊꯤꯡꯂꯒ ꯑꯩ 90,000 ꯐꯪꯉꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯄꯤꯂꯔ ꯑꯃꯗꯤ ꯍꯧꯕ ꯍꯧꯔꯦ ꯍꯥꯎꯁꯤꯡ ꯂꯣꯟꯁꯤꯗꯤ ꯁꯥꯔꯤꯉꯩꯗ ꯃꯄꯨꯡ ꯐꯥꯅ ꯎ ꯋꯥꯅ ꯄꯪꯁꯥ ꯁꯥꯕꯗꯨ ꯄꯥꯝꯗꯕ ꯍꯧꯔꯤꯉꯩꯗ ꯄꯤꯂꯔ ꯑꯃ ꯇꯧꯔꯁꯨ ꯍꯧꯒꯦ ꯍꯥꯏꯕ ꯆꯪꯗ ꯑꯩꯅ ꯉꯝꯃꯀꯥꯟꯗ ꯃꯊꯪ ꯇꯧꯔꯒ ꯌꯨꯝꯁꯤ ꯑꯣꯖꯥ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯆꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤ ꯃꯃꯥꯡꯗ ꯏꯂꯦꯛꯁꯟꯁꯤ ꯐꯖꯅ ꯂꯦꯞꯄꯤꯔꯦꯅ ꯄꯥꯎ ꯇꯥꯏ ꯀꯔꯝꯕ ꯏꯂꯦꯛꯁꯟꯁꯤ ꯂꯦꯞꯄꯤꯔꯛꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤꯔꯛꯑꯒꯦ ꯑꯗꯨꯒ ꯏꯂꯦꯛꯁꯟꯁꯤꯡꯁꯦ ꯃꯃꯥꯡꯗ ꯂꯦꯞꯈꯤꯕ इलेक्शनसिगा हनक्की लेपकेन खनबिरेब इलेक्शनसिगा अनिसि खेनबा लेबिब्रा करी वाखंदगी ममांगिना लेपिबना हनक्कीना करी वाखंदा चप मानबिब्रा हाबि खंदे बोची आई पुंसी के अहान बा बोट आरगदी बोट आरगदी बोट ओना थाजनरगा बोट आरगदी आई जी सिंधु हाई स्कूल द जीएन सी दियोरे मसागी स्कूल स्ट्राइक होरुरे स्ट्राइक की जे जंगुरे जीएन संग का कोई लाइक तम फंगद्रे अजिगी आई सी लेकाई के अहलमन्ना एडमिशन तो बिना सिंधु हाई स्कूल द एडमिशन तो बिए आजिना जीएन दी हागा अजिगी स्कूल द आई क्लास 7 ना परखा थारे परखा मथंगी क्लास आई काबदा इसी रोल नंबर 6 द लाइबा लाखपदगी इसी क्लास 8 द बोलेबेबा स्विमिंग गे डायरेक्ट जिनेंसी लेबे अदु काय छात्र मैम अदु द फवा इसी बोची नौन लाइने अदगी आइसी ओजासिन जादी ओजाई स्टाफ सिना आइना जिनेंसी दी ओई तारदेना
ꯃꯣꯏꯁꯤ ꯑꯩꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯍꯧꯔꯛꯄꯅꯤꯅ ꯈꯔ ꯆꯤꯡꯅꯔꯞ ꯂꯩꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩ ꯑꯟꯀꯟꯇꯦꯁ ꯀꯥꯗꯕꯅꯤ ꯂꯝꯄꯥ ꯂꯩꯗꯕꯅꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯟ ꯂꯥꯁ ꯗꯦꯠ ꯀꯥꯁꯦ ꯑꯁꯤꯗ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯟ ꯑꯣꯖꯥꯁꯤꯡꯅ ꯇꯧꯔꯒ ꯑꯩꯒꯤ ꯂꯝꯄꯥ ꯊꯣꯛꯄ ꯌꯣꯟꯅꯤꯁꯤ ꯑꯩꯒꯤ ꯀꯦꯝꯄꯦꯟ ꯂꯣꯏꯔꯕꯅꯦ ꯃꯤꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯕꯅꯦꯕ ꯑꯩ ꯑꯟꯀꯟꯇꯦꯁꯟ ꯂꯩꯔꯝꯃꯒ ꯂꯝꯄꯥ ꯊꯣꯛꯄꯗꯒꯤ ꯑꯩꯁꯤ ꯑꯃꯨꯛ ꯆꯠꯂꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯕꯣꯠꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯤ ꯕꯣꯠ ꯂꯦꯞꯇꯣꯏꯅꯦ ꯑꯗꯨꯒ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯋꯦꯕ ꯃꯁꯤꯗ ꯑꯩ ꯌꯨꯝꯁꯤꯒ ꯆꯤꯡꯅꯨꯡꯐꯥꯎꯁꯤ ꯍꯥꯏꯐꯦꯠ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤꯃꯨꯛꯀꯤ ꯂꯥꯞꯅꯕꯅꯦꯕ ꯃꯁꯤꯗ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯌꯥꯟꯒꯅꯤ ꯌꯨꯅꯤꯐꯣꯔꯝ ꯇꯥꯏ ꯌꯥꯟꯒꯅꯤ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯎꯔꯣꯝ ꯁꯤꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯋꯦꯕ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯁꯤ ꯎꯔꯣꯝ ꯁꯤꯕꯤ ꯑꯃꯨꯛ ꯄꯥꯏꯌꯦꯕ ꯂꯥꯏꯔꯤꯛ ꯈꯥꯎꯁꯤꯒ ꯑꯗꯨꯝ ꯎꯄꯨ ꯂꯥꯛꯑꯦ ꯑꯗꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯣꯏꯅ ꯎꯏ ꯑꯗꯨꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤ ꯏꯅ ꯀꯨꯞꯄꯦ ꯑꯗꯨꯅ ꯐ꯭ꯂꯣꯔꯁꯤ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯗꯦ ꯑꯀꯨꯠꯄ ꯃꯈꯨꯠ ꯌꯥꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯑꯗꯒꯤ ꯃꯅꯤꯡ ꯊꯪꯕꯁꯤ ꯍꯧꯖꯤꯛ ꯁꯤꯐꯥꯏ ꯂꯩꯔꯤꯕꯁꯦ ꯃꯅꯤꯡ ꯊꯪꯕꯁꯤ ꯌꯥꯝ ꯀꯥꯝꯃꯤ ꯃꯄꯥꯟ ꯏꯄꯥꯟ ꯅꯝꯕꯔ 1ꯒ ꯇꯧꯁꯟꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯝꯕꯁꯤ ꯑꯩꯅ ꯁꯦꯡꯗꯣꯛꯑꯒ ꯍꯧꯗꯣꯛꯄ ꯅꯥꯏꯗ꯭ꯔ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩ ꯏꯁꯥꯅ ꯋꯥꯏꯐꯥꯎ ꯇꯩꯌꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯅ ꯋꯥꯟꯒ ꯇꯧꯔꯛꯄꯒꯥꯁꯦ ꯁꯦꯡꯗꯣꯛꯑꯒ ꯑꯗꯒꯤ ꯃꯊꯪꯗꯒꯤꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯁꯦꯡꯗꯣꯛꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯒꯤ ꯑꯃꯨꯛ ꯐꯛꯂꯥꯡꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯨꯒ ꯇꯩꯕ ꯍꯥꯏꯗꯨ ꯀꯩꯅꯣ ꯈꯪꯉꯝꯗꯦꯕ ꯀꯂꯔꯒꯁꯦ ꯍꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯄꯔꯈꯥ ꯊꯥꯛꯄꯅ ꯑꯩ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦꯅ ꯑꯣꯖꯥꯗ ꯍꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁꯦ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯒꯤ SUPWꯒꯤ ꯑꯦꯛꯖꯥꯝꯁꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯣꯡꯃꯅ ꯐꯛꯂꯥꯡꯁꯤ ꯋꯥꯏ ꯇꯩꯍꯟꯒꯦ ꯅꯣꯡꯃꯅ ꯂꯩꯃꯥꯏ ꯋꯥꯏ ꯇꯩꯍꯟꯒꯦ ꯑꯗꯨ ꯑꯁꯤꯗ ꯃꯥꯔꯛ ꯄꯤꯕꯤꯌꯣꯅ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯔꯒ ꯑꯗꯒꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯁꯤ ꯁꯟꯊꯤ ꯂꯩꯉꯣꯏꯅꯦꯕ ꯁꯟꯊꯤ ꯂꯩꯉꯣꯏꯁꯤ ꯁꯟꯊꯤꯁꯤ ꯇꯥꯞ ꯐꯪꯗꯦꯕ ꯅꯣꯡꯉꯥꯟꯕꯒ ꯃꯤ ꯇꯨꯝꯅꯔꯤꯉꯩꯗ ꯍꯧꯅꯗ꯭ꯔꯤꯉꯩꯗ ꯁꯟꯊꯤꯁꯤ ꯂꯩꯀꯥꯏꯗꯒꯤ ꯁꯪꯒꯣꯜꯗ ꯆꯪꯉ ꯑꯩꯅ ꯁꯟꯊꯤꯁꯤ ꯄꯩꯔ ꯊꯝꯂꯝꯃꯤ ꯁ꯭ꯀꯨꯜꯗ ꯄꯨꯗꯣꯏꯅꯦꯅ ꯑꯗꯒꯤ ꯑꯃꯨꯛ ꯐꯛꯂꯥꯡ ꯑꯍꯣꯕꯁꯤ ꯂꯩꯈꯣꯝ ꯑꯄꯦꯠꯄꯗꯣ ꯑꯗꯨ ꯆꯪꯉꯦꯕ ꯆꯪꯕꯗꯣ ꯂꯩꯈꯣꯝꯗꯨ ꯀꯗꯥꯏꯗꯒꯤ ꯄꯦꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯄꯨꯈ꯭ꯔꯤꯗꯩꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨ ꯑꯩꯈꯣꯏ ꯄꯔꯈꯥ ꯃꯇꯝꯁꯤꯗꯤ ꯀꯩꯅꯣ ꯃꯇꯝꯅꯦꯕ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤ ꯏꯪꯉꯕꯖꯥꯠꯅꯦꯕ ꯑꯗꯣ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯃꯤꯉꯣꯟꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯊꯧꯗꯥ ꯄꯤꯔꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯑꯏꯪꯕꯗꯨꯗ ꯄꯥꯔꯇꯤꯟꯗ ꯀꯣꯠꯂꯒ ꯑꯩ ꯊꯝꯃꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯟꯊꯤ ꯁꯦꯡꯕ ꯍꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯗ ꯄꯔꯈꯥꯅꯤ ꯄꯨꯡ 10ꯗꯒꯤ ꯆꯠꯊꯕ ꯑꯗꯨ ꯑꯌꯨꯛꯇ ꯁꯟꯊꯤ ꯈꯨꯟꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ나 ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯝꯃꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯁꯟꯊꯤ ꯄꯩꯁꯜꯂꯦ ꯑꯗꯒꯤ ꯁꯟ ꯒꯥꯔꯤ ꯈꯥꯂꯤꯁꯤ ꯆꯤꯡꯂꯒ ꯑꯩꯅ ꯂꯩꯉꯣꯏ ꯀꯩꯅꯣꯁꯤ ꯇꯧꯔꯒ ꯑꯩꯒ ꯈꯔ ꯈꯨꯠꯆꯥꯟꯅꯕ ꯂꯩꯀꯥꯏꯒꯤ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯀꯧꯔꯒ ꯆꯤꯡꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯛꯂꯥꯡꯒ ꯋꯥꯏ ꯇꯩ ꯑꯗꯒꯤ ꯁꯨꯅꯨ ꯆꯥꯏ ꯄꯤꯔꯦ ꯑꯣꯖꯥꯁꯤꯡꯅ ꯁꯨꯅꯨ ꯇꯩꯔꯒ ꯃꯤ ꯅꯦꯛꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯃꯇꯝ ꯃꯇꯨꯡ ꯗꯤꯟꯅ ꯀꯨꯞꯇꯅ ꯈꯣꯠꯇꯅ ꯁ꯭ꯀꯨꯜꯁꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯑꯁ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒ ꯑꯩ ꯂꯝꯄꯥꯁꯨ ꯂꯩꯇꯦ ꯃꯊꯪ ꯄꯣꯠ ꯑꯗꯨꯝ ꯄꯣꯠ ꯁꯨ ꯇꯧꯗꯅ ꯑꯩꯅ ꯑꯗꯨꯝ ꯇꯥꯝ 3 ꯑꯗꯨꯝ ꯄꯥꯏꯌꯦ ꯁ꯭ꯀꯨꯂꯤꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯨꯃꯥꯏꯅ ꯏꯂꯦꯛꯁꯟꯒꯤ ꯊꯦꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤꯅꯁꯦ ꯑꯗꯨꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝꯅꯉꯥꯏ ꯁꯥꯄꯣꯟꯇ ꯂꯩꯕ ꯉꯝꯅꯉꯥꯏ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯖꯥ ꯆꯠꯀꯥꯟꯗ ꯃꯣꯏꯗ ꯑꯩꯅ ꯌꯨꯝꯗ ꯌꯥꯝꯅ ꯋꯥꯕ ꯁꯛꯇꯝ ꯎꯔꯨꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯒ ꯑꯣꯖꯥꯁꯤꯡꯁꯤ ꯊꯥ ꯑꯃꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯄꯤꯔꯛꯇ ꯍꯦꯛ ꯎꯔꯁꯨ ꯊꯥ ꯑꯃꯗ ꯁꯟꯗꯦ 4 ꯂꯩ ꯁꯟꯗꯦꯁꯤ ꯄꯤꯔꯨꯛꯀ ꯍꯦꯛꯂꯒ ꯌꯣꯟꯊꯣꯛꯑꯒ ꯂꯥꯏꯔꯕ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯩꯁా ꯂꯧꯕ ꯉꯝꯗꯕꯗꯣ ꯑꯗꯨꯝ ꯄꯤꯔꯨꯛ ꯌꯣꯜꯂꯒ ꯂꯨꯄꯥ 5-10 ꯄꯤꯕ ꯉꯝꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯁꯤꯡꯗ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯂꯨꯄꯥ 5 ꯈꯥꯏꯔꯒ ꯑꯣꯖꯥꯁꯤꯡ ꯇꯣꯂꯣꯞꯄꯨ ꯄꯤꯌꯦꯅ ꯑꯩ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯩꯔꯣꯛ ꯃꯅꯨꯡꯗ ꯇꯧꯕꯤꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯁꯤꯗꯤ ꯑꯥꯎꯇꯔ ꯆꯤꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯟꯅꯔ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯃꯅꯨꯡꯗ ꯈꯛ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯤꯗꯤ ꯈꯤꯇꯪ ꯈꯪꯕꯗ ꯋꯥꯠꯄꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯑꯩꯒꯤ ꯇꯧꯕꯤꯔꯛꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯊꯧꯗꯥꯡꯁꯦ ꯈꯔꯁꯨ ꯎꯠꯅꯤꯡꯉꯤꯃꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯒꯤ ꯋꯥꯛ ꯇꯧꯔꯛꯄꯗꯤ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯂꯝꯕꯤꯁꯤ ꯑꯩꯗꯤ ꯀꯩꯅꯣꯗꯒꯤ ꯂꯝꯕꯤꯁꯤ ꯁꯦꯝꯕ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯍꯧꯖꯤꯛ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯀꯥꯔꯝꯗꯕ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯅꯠꯇꯕ ꯍꯩꯔꯣꯛꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯏ ꯑꯗꯒꯤ ꯑꯣꯖꯥ ꯀꯥꯏꯒꯗꯦ ꯑꯩꯗꯤ ꯍꯩꯇꯣꯛꯄꯤꯗꯒ ꯑꯣꯖꯥ ꯀꯥꯗꯕ ꯑꯣꯏꯔꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯔꯝꯕ ꯏꯁꯇ꯭ꯔꯥꯏꯛꯀ ꯇꯧꯔꯤꯅꯦ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯑꯗꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯣ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯩ ꯁꯨꯝ ꯃꯌꯥꯝ ꯂꯦꯞꯄꯤꯔꯦ ꯍꯥꯏꯔꯦꯀோ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏꯁꯦ ꯁꯤꯅ ꯋꯥꯈꯜꯗ ꯀꯔꯤ ꯂꯥꯛꯄꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯚꯣꯠꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯚꯣꯠ ꯂꯦꯞꯇꯅ ꯂꯥꯛꯄ ꯃꯤ ꯑꯃꯅꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ
kuki mai tai lan ji da thoi ba tho ki ga adagi mi am ya wana ji ga sentiment chok na lep bot um chu oi ba timing adu si ti chana ba ki bai wani ai di huji MP ne lep ja ai mamang so 2019 ju MP lep kre adhan ki ani ju bane MP da adi MLA da idi tamari ki matak lep kre adagi MLA lep kre jo ai di jila pa lep kre bai ka 1997 da jila pa lep kre andi ki election si kai ko maka ba tar ga ti huji thoi ba lan se lan si ki matang da lan si lo si le ya dri loi dri ko lan lai ni hata re mai kai di kya ma so lan manung si de election to bi no ha bi si mo kya ma so lai hata re adu adum hai na election de dum to ro ni to da ya da ni ne ko adu election si da kai gumba jana ka ba tar ga ti lan si ga mari le na kari thok pai khat pi ga da ge huji ai तो फम जो थोकती बोची करी वगैरह बहुत था जो दो प्रजा थी तरंग द पायरी में मयू मकई सो ले दबा प्रजा के आमा रीप के ले दि सिंची प्रजा सिंगी मयू बो ले दबा असिद बु नम न बो थजली सि बु अंग पने मि सिदा इलेक्शन कमिशन ऑफ इंडिया ना अदिगी सरकार सिना सिन मंगम दिबिसिदा कदबि जो मफम मतम जो सादब सिदा बोट तोरे अदिगी प्रजा में मिकप मिराउ कोन बरग सिदा बो थजब जति जि कमायनो सिदा नमरा इलेक्शन तो पिरे अद तौबसिदा ngasai bosi la amina bosi hek aina bosi hek karba bosi mayum makai leidrana thugai bidrana leiriba ekoi maiti ga tone maiti ni uri na sa rip ke mana ekoi khabar ga jate noi udribo sing so sing da rip kem kya le ya bi sakar na phoni ba khabar ga hi uri na sing so khudum moina ai hairokini hairokina kan sorong bai sorong na mathak da sing da kuki taram mayama mayam ni ho ji da thuai na chat kharme moi si loi si ro nga kana ti moi adu kuma rip mayam nei rip ke mayam nei adu chu champu da ka adu mai na khabar ga yaw ri ni ai khoi wa ri mana moi so rip ta lai ji mai mu kai thu ki re mana che ti ba phi du ko ta ne ba ri ma pu wi bun nang ma ti ba adu mai na le ri ba awana mayam do jing na so mai le jing ki jing ni so ai jingmi tami amata khai de di ai hogi be election da ai MLA le pada scott logi adagi MP le pada scott logi ai gi scott singu da khuji de ne yaw da ba scott da MLA matam so ai kuki masa scott yawina ai lo mu ti sakan tharak pani adi MP gi matam da kuki masa yawina ai scott singu na ai gi da mak ngakti sima ai thoi kan bi gi jing no khuji ku imang da kana gum na phu da ai na jing lei ga ai kan ngani tawbunon adumana ai maitai purasu maitai halamasu ai kanngani kuki halamasu kuki puramasu ai kanngani khanaba yate bise aduga ranti politicians haibase politician di sigumba ikogi jar bijar khaidopa kangrup ki wakhan ji swayati sigi keno sisu leibane aduga chana so chana roi mana torko matam kana gum dia sigi sentiment sagalaga campaign to ken su yawi ko achi si apang thongna ni maja hiyeng mangum mu shoirakani mana kariumba mana mai party sarkar semen khalajini magi si masi mi so oidin khalajini manipur si kangrup jati myami neba aduna tuan ba kuki group ta naga group ta muslim group ta maitai group ta MLA myam nei dewa je mai sarkar sida kuki MLA pe jaw roi sarkar da adigi naga gi MLA pe jaw ya roi ai sarkar da muslim gi MLA pe jaw ya roi na hai di jaw ai chairman kar je ji hunu ngang ma sida kindiet na du huluram ni na moi gi punchi na hayeng ai lan ji lure ko matam di hau di imang ga myam u ri ko na kuki ga naga ga lan tong na ge yum mai thar han na dang tong hi matam dei koi 1993-4 swaida koi kopai na committee for peace and integrity kopai na le ko matam da adumai shanti gi poyin pidna ai adu ji jawri ni kopai da ai aduga koi mapam da release apa campaign koi yawri ni naga ku gi lan na mai ko na satlaga mapam gi koi shanti gi poyin pi ni kopai na usia ka yet pam mar kam torga adumai toraga matam da amuko gi percent ji ito tongram goi no ye ito tongmam gi makha dei koi dumai rise tong na kopai ga chem na koten jore aduna maram morga naga ki uji la le tre ko adimu muslim ga mai gi che na bele me ko ji le tre ko adi kuki ga party ga lan torona me hada suna me ko uji le tre ko ji mai gi uji kuki ga tongri na
ꯁꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯗꯨꯕ ꯅꯠꯇꯦꯕ ꯊꯣꯛꯑꯗꯤ ꯊꯣꯛꯂꯦ ꯑꯁꯤ ꯌꯥꯅꯐꯝꯗꯤ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯌꯥꯅꯔꯛꯄ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕ ꯁꯣꯂꯨꯁꯟꯗꯨꯁꯨ ꯄꯤꯔꯉꯥꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯁꯜꯂꯤꯁꯦ ꯑꯗꯨ ꯕꯣꯠꯁꯤꯕꯨ ꯀꯥꯔꯗꯤ ꯁꯣꯂꯨꯁꯟꯁꯨ ꯑꯩꯅ ꯄꯔꯛꯀꯅꯦꯕ ꯁꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯆꯞꯄꯤ ꯂꯩꯕꯗꯧꯅ ꯆꯞꯄꯤ ꯂꯩꯊꯕꯗꯧꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯅꯦꯝꯕ ꯁꯥꯔꯤꯁꯦ ꯑꯃꯨꯛ ꯂꯩꯈꯠꯂꯛꯄ ꯀꯥꯏꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯔꯀꯥꯔꯁꯤꯗꯤ ꯃꯤꯍꯠꯄ ꯁꯔꯀꯥꯔꯅꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣ ꯈꯔꯗ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯄꯤ ꯌꯥꯝ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯎꯞꯄꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥꯗꯤ ꯏꯆꯝ ꯆꯝꯅ ꯇꯧꯖꯔꯛꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯅꯍꯥꯁꯤꯡ ꯌꯥꯝ ꯄꯥꯝꯖꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯃꯤ ꯑꯃꯅ ꯍꯦꯛ ꯇꯧꯈꯤꯕ ꯍꯥꯏꯁꯤ ꯃꯗꯨ ꯐꯖꯈ꯭ꯔꯒꯗꯤ ꯃꯌꯥꯝ ꯃꯇꯧ ꯇꯝꯅꯤꯡꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯎꯞꯄꯤꯈꯤꯕ ꯇꯨꯄꯤꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯇꯨꯄꯤꯁꯤ ꯍꯧꯖꯤꯛꯁꯤ ꯕꯖꯥꯔꯗ ꯀꯩꯗ ꯅꯨꯡꯁꯥ ꯍꯦꯠ ꯀꯥꯏꯅ ꯊꯣꯜꯂꯒ ꯌꯥꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯤꯡꯒꯤ ꯁ꯭ꯇꯥꯏꯜꯁꯤ ꯑꯣꯖꯥꯅ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩ ꯍꯟꯗꯛ ꯈꯛꯇ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗꯁꯨ ꯑꯩ ꯇꯧꯏ ꯃꯁꯤ ꯇꯧꯔꯨꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯣꯏꯔꯒ ꯑꯗꯨꯗꯒꯤ ꯇꯨꯄꯤꯁꯤ ꯑꯩꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯁꯦ ꯃꯤ ꯃꯥꯡꯗꯁꯨ ꯑꯍꯜ ꯂꯃꯟꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯁꯦ ꯍꯥꯏꯈ꯭ꯔꯦꯅ ꯑꯩꯁꯤ ꯂꯧꯊꯣꯛꯄ ꯍꯦꯛ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩ ꯇꯨꯄꯤꯁꯤ ꯎꯞꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯤ ꯍꯥꯟꯅ ꯁꯝ ꯁꯥꯡꯅ ꯈꯥꯛꯄ ꯑꯗꯩ ꯏꯁꯇꯥꯏꯜ ꯌꯥꯝꯅ ꯇꯧꯔꯝꯕ ꯃꯤꯅꯦꯕ ꯁꯝꯒꯤ ꯍꯧꯖꯤꯛ ꯁꯝ ꯌꯧꯁꯜꯂꯛꯇ꯭ꯔꯦ ꯆꯍꯤ ꯌꯥꯝ ꯆꯠꯂꯛꯄꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯩꯁꯤ ꯁꯝꯁꯤ ꯌꯥꯎꯗꯕꯁꯤꯗ ꯇꯨꯄꯤꯁꯦ ꯎꯞꯆꯕꯩ ꯋꯥꯅꯦꯕ ꯇꯨꯄꯤꯁꯦ ꯑꯃꯨꯛꯀ ꯇꯨꯄꯤꯒ ꯑꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯇꯣꯏꯅ ꯖꯦꯟ ꯆꯪꯕ ꯖꯦꯟꯗ ꯑꯐꯥꯄꯨꯟ ꯇꯣꯏꯕ ꯑꯩꯁꯦ ꯑꯗꯨꯗ ꯑꯩꯕꯨ ꯃꯔꯝ ꯆꯥꯗ ꯌꯥꯗꯅ ꯂꯥꯜꯍꯧꯕ ꯀꯌꯥ ꯀꯦꯁ ꯍꯥꯞꯆꯤꯟꯕ ꯑꯩꯁꯦ ꯂꯥꯜꯍꯧꯕ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯕ ꯑꯩ ꯃꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯕꯁꯨ ꯅꯠꯇꯕ ꯑꯩ ꯅꯝꯕꯔ ꯂꯩꯕꯁꯨ ꯅꯠꯇꯕꯤꯗ ꯍꯟꯖꯟ ꯇꯣꯔꯆꯔ ꯃꯌꯥꯝ ꯄꯤꯕꯁꯤꯗ ꯑꯩꯁꯦ ꯀꯃꯥꯟꯗꯣꯁꯤꯡꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯕꯁꯤꯗ ꯑꯩ ꯄꯦꯟꯗꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯃꯥꯟꯗꯣꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯀꯣꯠ ꯉꯥꯛꯇ ꯂꯩꯔꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯂꯦ ꯅꯣꯏ ꯐꯥꯅꯤꯡꯉꯝꯗꯤ ꯐꯥꯔꯨ ꯂꯥꯎꯁꯤꯅꯦꯕ ꯃꯣꯏꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯑꯩꯅ ꯆꯤꯟꯅ ꯍꯥꯏꯕ ꯅꯠꯇꯕ ꯑꯦꯛꯇꯤꯡꯁꯤꯅ ꯎꯠꯄꯅꯦꯕ ꯑꯗꯨ ꯅꯣꯏꯅ ꯍꯪꯂꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯉꯥꯡꯊꯣꯛꯂꯦ ꯃꯤꯌꯥꯝ ꯃꯥꯁ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯅꯥꯗ ꯑꯩ ꯍꯜꯂꯥꯎ ꯑꯩ ꯀꯃꯥꯟꯗꯣꯁꯤꯡ ꯐꯥꯕꯤꯔꯛꯑꯣ ꯑꯩ ꯁꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯦ ꯍꯥꯏꯅ ꯍꯥꯟꯅ ꯂꯥꯎꯔꯨꯕ ꯅꯠꯇꯦꯕ ꯑꯦꯛꯇꯤꯡꯁꯤꯅ ꯄꯤꯕꯅꯦ ꯑꯗꯨꯒ ꯉꯥꯡꯍꯜꯂꯤꯕ ꯁꯤ ꯂꯥꯡꯗꯣꯏꯁꯤꯗꯤ ꯅꯣꯏꯅ ꯍꯪꯉꯛꯄꯩꯅꯤ ꯑꯗꯨꯝ ꯁꯤ ꯃꯌꯥꯝ ꯃꯣꯏꯕꯨ ꯍꯥꯠꯂꯨꯒꯦ ꯑꯇꯣꯞꯄ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯂꯦ ꯑꯩ ꯅꯣꯏ ꯄꯥꯔ ꯃꯣꯏ ꯀꯃꯥꯟꯗꯣꯕꯨ ꯍꯥꯠꯂꯨꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯣꯏ ꯑꯗꯨꯝ ꯏꯁꯣꯔ ꯆꯩꯔꯥꯛꯄꯤ ꯑꯗꯒꯤ ꯄꯤꯁꯨ ꯄꯤꯔꯛꯀꯅꯤ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯍꯟꯗꯛꯀꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯑꯔꯣꯏꯕꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯔꯣꯏꯕ ꯍꯥꯏꯁꯤ ꯑꯩ ꯕꯣꯠ ꯂꯦꯞꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯃꯩ ꯍꯧꯅ ꯁꯥꯔꯤꯕꯅꯤꯅ ꯃꯩ ꯍꯧꯔꯤꯕꯅꯤꯅ ꯆꯥꯛꯂꯤꯕꯅꯤꯅ ꯃꯩꯁꯤ ꯀꯟꯕ ꯊꯥ 10 ꯍꯦꯜꯂꯕ 11 ꯆꯪꯂꯕꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯁꯤꯅ ꯗꯥꯏꯇ ꯂꯧꯕ ꯉꯝꯗꯦ ꯔꯦꯁꯄꯣꯟꯁ ꯄꯨꯕ ꯉꯝꯗꯦ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯦ ꯍꯧꯖꯤꯛ ꯂꯥꯜ ꯂꯣꯏꯕ ꯅꯠꯇꯦ ꯂꯥꯜ ꯂꯣꯏꯔꯗꯤ ꯑꯝꯇ ꯔꯤꯂꯤꯞꯇ ꯂꯩꯔꯤꯁꯤꯡ ꯃꯌꯨꯝ ꯑꯝꯇ ꯄꯤꯕꯤꯔꯣꯗꯅ ꯃꯌꯨꯝ ꯂꯩꯍꯟꯕꯤꯔꯣꯗꯅ ꯍꯧꯖꯤꯛ ꯇꯔꯪꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯁꯤꯗꯕꯨ ꯕꯣꯠ ꯊꯥꯖꯕ ꯊꯣꯛꯑꯅ ꯀꯧꯗꯣꯏꯁꯤ ꯑꯩꯗꯤ ꯏꯀꯥꯏ ꯑꯩ ꯃꯣꯏꯅ ꯍꯟꯗꯅ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯄ ꯌꯥꯔꯝꯅꯤ ꯑꯩꯈꯣꯏꯁꯤꯒꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯅꯣꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯔꯕ ꯇꯥꯏꯃꯤꯡꯅꯦ ꯑꯗꯨꯅ ꯑꯩ ꯕꯣꯠ ꯈꯣꯝꯕꯁꯤ ꯀꯤꯌꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯕ ꯇꯥꯔꯗꯤ ꯃꯣꯏꯒꯤ ꯇꯪ ꯇꯥꯕ ꯌꯨꯝ ꯄꯤꯕ ꯑꯩ ꯃꯤꯌꯥꯝꯅ ꯍꯦꯛ ꯂꯥꯎꯔꯕ ꯅꯨꯃꯤꯠ 100 ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯦꯛ ꯀꯥꯔꯕ ꯃꯇꯨꯡꯁꯤꯗ ꯅꯨꯃꯤꯠ 100ꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯁꯥ ꯌꯨꯝꯗ ꯑꯩꯅ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯕꯨ ꯑꯩꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯕ ꯃꯁꯤꯕꯨꯅꯤ ꯑꯩꯅ ꯕꯤꯖꯦꯄꯤ ꯍꯥꯠꯇꯣꯛꯄ ꯍꯥꯏꯁꯦ ꯃꯤ ꯍꯥꯠꯄ ꯅꯠꯇꯕ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯥꯠꯇꯣꯛꯄ ꯃꯥꯡꯍꯟꯕ ꯁꯔꯀꯥꯔ ꯏꯟꯊꯨꯕ ꯃꯁꯤ ꯇꯧꯗꯨꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩ MP ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯉꯝꯗ꯭ꯔꯦꯅ ꯅꯨꯃꯤꯠ 100 ꯁꯨꯕ ꯃꯇꯝꯗ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕꯁꯤꯡ ꯃꯌꯨꯝ ꯁꯥꯔꯒ ꯃꯌꯨꯝꯗ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯨꯃꯤꯠ 100ꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯗꯨꯝ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯐꯝ ꯊꯥꯗꯣꯛꯆꯒꯦ ꯌꯥꯝ ꯐꯖꯕ ꯀꯨꯀꯤꯁꯨ ꯉꯥꯏ ꯃꯩꯇꯩꯁꯨ ꯉꯥꯏ ꯂꯣꯏꯅ ꯁꯤꯟꯒꯅꯤꯅ ꯑꯩꯉꯣꯟꯗ ꯖꯥꯠ ꯀꯥꯡꯂꯨꯞ ꯂꯩꯇꯦ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯪꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯄꯦꯖꯇꯒꯤ ꯀꯃꯦꯟ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯝꯇꯪ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯔꯒ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯈꯔ ꯁꯨꯝ ꯑꯣꯖꯥꯅ ꯈꯨꯝꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯝ ꯂꯩ ꯑꯗꯣ ꯃꯇꯥꯡꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯖꯔꯛꯀꯦ ꯑꯣꯖꯥ ꯈꯛꯀꯤ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯨ ꯎꯅꯕꯒꯤ ꯇꯟꯖꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯎꯅꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯣꯡꯁꯥꯕ ꯁꯤꯒꯤ
ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯑꯝꯇꯪ ꯎꯅꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯉꯁꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯕꯅꯤ ꯑꯣꯖꯥꯅꯁꯨ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯏꯂꯦꯛꯁꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯑꯆꯤꯟꯕ ꯀꯌꯥꯁꯤ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯆꯦꯅꯦꯜ ꯑꯁꯤꯗ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛ ꯃꯈꯣꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ